Hello guys, ngasi su mayam gidamakta mayamna thoidok hendokna khangnaraba Rani Mukherjee gi matangdani puduna laksaribasi. Mahaki warisi kamaina tawbag habadu mayam puna taminaraga mayam puna khangminasi. Rani Mukherjee acting da lamba pabina balaitraba sakta character da ifada phajaraba adugumlaba afawba Bollywood ki actress amakhakni mahaksi. Ngasigi video sida mahake live story karamna horaki kamaina film gi line sida changlaki magi personal oiba wari kaya magi controversy na chingba wari kaya ama ngasigi video sida khangmina gadoi matam hena manghandana wari asi honaba tawjar. Rani Mukherjee si 21st March 1978 ta Mumbai India da poki magi family si Bengali family ni loinana Indian film industry ga naknaba emung amakhakini magi maparam Mukherjee si film director amadi Film Malaya Studio gi founder su oi aduga magi mamana Krishna Mukherjee playback singer amani magi brother Raja Mukherjee su film producer amani director amani asigum laba environment amada chawrakpana cinema gi world sida yam chawna nauna expose tawduna lakib magi imung manungna film da ngaujaba saruk ya jaba taraga su Rani di haurakpada acting haiba hiram sida career sem gi haina khankiba leite magi lyric lai su da focus tawraga lakibani doinana Odissi dance su hobby ama oina train tawraki. Rani si Manekji Cooper High School Juhu Mumbai de tamki schooling loisalaba matungda mahak Mithibai College da home science tamki mahak academically oina thawai yamna yauraki adu magi laibak na tambadadi atoppa amani aduna mangonda acting gi opportunity ama offer lakibani adumna magi career si hokibani mahakna magi acting da debut tawrakibasi chahi 19 khaktak subada ngairingai dagini adusu Bengali film Wearful hariba 1996 ta thokiba magi mapana direct tawkiba film asidani adubu mahaki Bollywood ta debut tawrakiba movie si 1997 gi Raja ki Aaye ki Bharat maduda mahaki talent ubadi funki adubu film su commercial oina fail chatkibani adubu mahakpo hena khangnakiba amadi afawbo henbadi 1998 ki Kuch Kuch Hota Hai hariba film sina oiki mahakna Tina saki yamna charming oiba amadi energetic oiba character ama saki film si phajana paksan hit chatki adumna Rani si nongmo nongmogi star oirapa ngamki magi tonganba khonjel amadi marol thopam yengduna mahakpa tonganba misak ama ohenki loinana Bollywood tasu promising actress ama oiba ngamkibani Rani na tonganba commercial successful oikiba film kaya ama kumki maduda 2002 gi Sathiya romantic comedy si kumki movie si su miyamna pamnaba ma oiki 2004 gi Hum Tum masisu romantic comedy oi 2005 ki Black mahaki iconic performance singi manungda ama oiriba movie ni masida tabagi amadi ubagi pangal laitraba nupi amakhak saki magi performance tugi damakta awards kaya amasu funki national award yauna funki 2005 ki Bunty or Bubbly movie sisu box office ta hit chatki Abhishek Bachchan ga kumkibani 2006 ki Kavi Alvida na kehena sida su kummi miyam na pamna kiba movie ni 2014 gi Mardani Thamoy Yauba adugumlaba human trafficking ki film mahaki impactful oiba cinema da mai onsilakpagi matam amakhakni 2023 gi Mrs. Chatterjee va Norway foreign system gi mayokta machagi damakta lepkiba adugumlaba mama amakak saki magi performance paksan na khangnaki pamnaki mahak award kaya ama fangkraba actress ni award singduda category kaya gi Filmfare Award 7 fangkre 2000s ki matamda mahaksi Bollywood ki fitness actress singi manungda amani haidana khangnar mahakpu publication kayana best actress of the decade haiba title se supiki mahaksi magi blockbuster movie singsi meaningful oiba amadi character driven performance oiba gi damakta su khang Rani Mukherjee si public image fajana maintain tawba misakni adu mahak controversy kharadi adu mayoknaraki casting coach allegation gi matangda mahakna amuktang panki haibadi Bollywood ta sexual harassment tawba advantage lowsi adu mahak masanadi adugumbadu thengnadri haina haiki mahaka Aditya Chopra ga mari leine haba controversy su lerami filmmaker Aditya mahak sahi ama mukti relationship ta lei haina rumors kaya amana sandoraki loinana achumba su oiki makoi ani 2014 da luongbagi pau ta halaki critics sing na haibada magi nupa ki production house oiriba Yash Raj film sida mahaki role sing khalli haidra point out tawi loinana madu nepotistic oi haina su claim tawi magi personal life ki matang da haiba taragadi mamang da su hijakiba film producer madi director Aditya Chopra ga luhongki haiba mahak si khangnare 2014 da Italy gi mafam amada pangthoki makoi ani gi macha Adira Chopra su 2015 gi December da fangjaki
ꯃꯍꯥꯛꯁꯤ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐ ꯃꯤꯗꯤꯌꯥꯗꯒꯤ ꯂꯥꯞꯅ ꯊꯝꯅꯕ ꯍꯣꯠꯅꯩ ꯂꯣꯏꯅꯅ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯀꯦꯔꯤꯌꯔꯗꯅ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯩ ꯃꯥꯅ ꯄꯥꯝꯂꯤꯕ ꯄꯣꯠꯇꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ꯃꯥꯒꯤ ꯃꯨꯚꯤ ꯃꯔꯗꯥꯅꯩꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯋꯨꯃꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟꯠꯒꯤꯗꯃꯛꯇ ꯀꯦꯝꯄꯦꯟ ꯀꯌꯥ ꯁꯔꯨꯛ ꯌꯥꯏ ꯃꯍꯥꯛ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯃꯗꯤ ꯆꯥꯏꯜ ꯑꯦꯕ꯭ꯌꯨꯁꯅꯆꯤꯡꯕꯗ ꯑꯗꯨ ꯃꯌꯥꯝꯗꯨ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯦꯋꯦꯌꯔꯅꯦꯁ ꯔꯦꯁ ꯇꯧꯏ ꯃꯍꯥꯛꯀꯤ ꯄꯥꯋꯔ ꯄꯦꯛ ꯑꯣꯏꯕ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕꯒꯤꯗꯃꯛꯇ ꯈꯪꯅꯩ ꯃꯥꯒꯤ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯗꯦꯗꯤꯀꯦꯁꯟ ꯑꯃꯗꯤ ꯊꯕꯛꯅ ꯎꯠꯂꯤ ꯃꯥꯒꯤ ꯀꯦꯔꯤꯌꯔ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯪꯂꯝꯗꯕ ꯇꯥꯔꯒꯁꯨ ꯉꯁꯤꯗꯤ ꯂꯥꯏꯕꯛꯅ ꯇꯝꯗꯨꯅ ꯑꯐꯥꯎꯕ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯗꯨꯅ ꯂꯦꯞꯂꯤ ꯃꯌꯥꯝꯗꯤ ꯃꯍꯥꯛꯁꯤ ꯄꯥꯝꯕꯤꯕ꯭ꯔꯥ ꯃꯥꯒꯤ ꯀꯔꯝꯕ ꯐꯤꯜꯝꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯃꯣꯠ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯈꯥ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯕꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯅꯧ ꯑꯅꯧꯕ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯅꯥꯒꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯕꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ